Malemgi Mapham Pumnamakta Pangthoknabagum Ngasi State Asidasu Olympic Day ki Thouram Pangthokkhre Manipur Olympic Association MOA na Sindna Khuman Sports Complex ki Olympic Bhavan ki courtyard ta Pangthokpa Thouram maduda Wangkhai AC ki MLA TH Arun Kumar Lamlai AC ki MLA KH Ibomcha Yas ki Commissioner Bobby Waikhom Manipur Olympic Association ki President Sunil Elangbam yauna maruoiba miyoy kaya na sarugya ki MOA gi Makhada affiliate Tova Association Kuntraundoi Runggi Sanari Singh Officer Singh Padmashri Awardee Singh yauna masaknai ba sanaroi kaya na sarugyado na pangthokkiba Thouram adugi manungchan na Olympic run haina mingthon ba lamjel ama pangthokhi Wangkhai ACG MLA TH Arun Kumar na lamthakiba Olympic run adu Sport Complex asigi apoiba mafam singda chatlaba matung courtyard ta amuk halaktuna andushin ke Thouram adugi matangda MOA gi Vice President amadi Ceremonial Committee gi Chairman suoriba Guru Aribam Sanatong Basharmana hai Father of the Modern Olympic Games hairaga khangnaba Period Day Covertin na Ensign Olympic asi nahuna na hingat na bahot na kiba amadi malimgi oina apunba mifam ama pamnaba mahak na hot na dunlaki mahak na kan na hot na duna inglesinga machanipan marfutara marigi June taratarugtagi hauraga numit nipan chupna International Congress ama Paris ta Pangthokkhre naki Kanaba dugi aroiba numit June kunhundoy asida apunbagi oiba warep ama lauduna inglesinga machanipan marfutara tarukta ahanba Olympic Games Athens ta Pangthokkhre ani subo oina inglesinga machama banda Paris ta Pangthokkhre International Congress aduna warep laukiba numit June kunhundoy asida malimgi oina pangthokliba Olympic Day gi Thouram asi MOA na susinduna state asigi oina su ngasi pangthokpani haina mahak na makhataki Pangpulungdoi Nipani Subun Asida Pedi Mayam Sings Amato in the Yale, Epare Dudi Olympic Asiam revive to see Haidana Yanabdana Paradidi and see Hanba Olympic Sea another France to win listening some up and to see in the Yane. And the Yanaka Sida Peggy Greek Kambusing Sina. But the Yam Temulani. I don't know. 1896 da mukoi tawrge sari yuti saring di yehu si aduna masi horase ni hanan basi hens da hariba olympic si tawki aduga mathing ani subadana pegi paris ta lising sama panda tawki ada mai tawdun ngasi apena pangthok chai jisu ngasai ihan hanba june gi tang kulam doi apegi 1894 da congress da takiba adugi session duna takiba limit ado adugu ningsing duna Olympic Day Secretary Mapham Pumnamakta Pangthokkhre